ꯌꯥꯔꯦ ꯑꯗꯣ ꯈꯥꯃꯦꯟꯁꯤꯟꯕ ꯍꯥꯞꯆꯜꯂꯣ ꯁꯤꯅ ꯏꯁꯨ ꯅꯨꯄꯤ ꯊꯣꯡꯍꯜꯂꯒꯦ ꯇꯝꯕꯤꯒꯦ ꯃꯣꯏꯁꯨ ꯎꯌꯦꯟꯁꯦ ꯍꯥꯟꯅ ꯊꯥꯗꯒꯦ ꯎꯌꯦꯟꯁꯦ ꯄꯥꯛ ꯌꯥꯎꯍꯜꯂꯦ ꯑꯗꯒꯤ ꯌꯥꯏꯄꯟꯁꯤ ꯑꯃꯨꯛ ꯊꯥꯗꯒꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯁꯪꯒꯣꯝ ꯃꯍꯤꯁꯦ ꯑꯗꯨꯅ ꯁꯅꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯑꯃ ꯍꯥꯞꯄꯒꯦ ꯁꯦ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯂꯧꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯂꯥꯎꯒꯦꯅ ꯑꯩꯈꯣꯏ ꯌꯥꯝ ꯙꯨꯝꯙꯥꯝ ꯇꯧꯗ꯭ꯔꯦ खितंग मथेन खितंग लाइगी ओइना कटले कोई लाइंगथौदा कटलगा थोंगेना कटलुरे लोइरे अदो ngasiगी इंजांग मथेनदी सि माइरेनजिदी ngalani चंफुट लोइना फुटलरोय अदुगा सिगी मंगनजिगा सही नाकुपीजी खरा थाआगा उती अमा थोंजरअनी अदगी सिगी संगोम सनाजे सि अमा थोंगनी सि थोंबदा चंगदबा ngaiसिदा सुमाइना लोइन थम्मे अदगी सिने इरोनबगिने योंगचाकसिने अदगी येलांग केंगोय फुन्निन पेरुक लोइ सुरे मचन अदगी कॉम्प्रेक सुमाइना तौरगा लोकलै यावरे सि मयाम यानसि तौरगा अमा इरोनजरगे योंगचा इरोनबा हाइतारे अदुगा से सिने कोबी साकने चैरावबैसे कोबी साक हेक्ते तौवे अतै तौ यादबदौना उयेन लेरे अदगी राजमान मरु खरा कालंजी खरा खामेन खरा अदगी याइपन से याइपनजे सिगा तौरगा सा अमा तौजरगे अदुगा आई ख्वाइदगी पामजबा हाइतारे से खामेनसिमा अथुंबा अमा थोंगकने अदो ngasiगीदी सुमाइना मथेनजी थोंगनबा अखोय ngasiदी चैरावबनिना इसु इचा लोइन पुन्ना थोंगनी अदो थोंगनबा तौजरगे मयाम येंगमिनरसे मई थागले इरोमबजे सिदा अमुतंग कामगे मही खरा हापगे पेरुकसे सुमाइना चैरावब नुमिकिदी अइना मचन 15 सुनबा अइना लोइना हापेबा योंगचाकसे हापचलगे नाकलमदा अदगी आलू हापचलगे आलूजे युमदै तानबनेना से अखोइदैजी ओइना लाइगा कटलगेन सि अदुम तौरे अंगांगबगा तौद्रे थमजलगे सिना थमगे ngasiदी इंडक्शन सु सिजनरगे सिदा थांगटलिजिना खामेनसिमबा थुंबा थोंगनी घी खरा हापचलगे एबारो यारे से घीजी यारे अदुना तेजपात मना अमतंग थादगे अदो काली जीराजे निमनंग थादगे यारे अदो खामेनसिमबा हापचलो सिना इसु नुपी थोंगलगे तंबीगे मोइदो ओलो ओलो खरा लेथरगा मखुमजे कुपसलगा थमगे तो सुमाइना ओमगा मादी याम वाटली थोंबा याम कुइचंग इचा नुपीना सिदा सिंजु सोइरे मचा नुपीना सैसिदा खामेनसिमबा थोंगल्ले ꯆꯥꯛ ꯐꯈ꯭ರೆ ꯁꯤ ꯍꯣꯔꯦꯟ ꯁꯅꯥ ꯊꯣꯡꯕꯒꯤ ꯁꯪꯒꯣꯝꯁꯦ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯀꯦ ꯏꯔꯣꯟꯕ ꯃꯨꯟꯕꯗꯩ ꯊꯥꯡꯗꯈ꯭ꯔꯦ ꯆꯥꯛ ꯇꯧꯅꯕ ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯊꯥꯡꯒꯠꯂꯦ ꯈꯥꯃꯦꯟꯁꯤꯟꯕꯁꯦ ꯆꯤꯅꯤ ꯊꯥꯛꯆꯜꯍꯜꯂꯒꯦ ꯑꯩꯁꯨ ꯁꯤ ꯈꯥꯡꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯁꯥꯀꯦ ꯊꯥꯛꯆꯜꯂꯣ ꯈꯥꯕꯩ 3 ꯊꯥꯛꯆꯜꯂꯣ ꯑꯗꯣ ꯊꯥꯛꯆꯜꯂꯕ ꯑꯗꯨꯒ ꯑꯣꯠꯂꯣ ꯑꯃꯨꯛꯇ ꯑꯣꯠꯂꯣ अदो असी सुमाइ सुम चीनी थाचलकान मही थोलअनी अदुमाइना अमतंग ओटलगा यारनी थमोसो मही थोलइदोबा चीनी हे थाचमदा अदु मखुम कुपसलगा अमु थमदोइन संगोमजे ओटलगा थाइनदि सुमाइना ओटलगा ngौबना हावेना ओटलगा ngौने होजिकि संगोमदि ओटलजु महाव यौद्रे तेजपात मुल्ले थाव मुल्ले तेजपात थादरगे तेजपात थादरे मिथि उम खितंग थादरगे मरोई थादरगे मरु मरांग खरा हापचनजरे ngasiदी खरा याम खितंग नोटके मोरो खरा थागे मरोई मुनझले अदगी मचुजु थाहौरगे सिंग खरा अम थाचनगे मरोईसु मुल्लेएबा मकोट हापचननबा तौरगे
ꯃꯔꯣꯏ ꯀꯥꯁꯟꯒꯤ ꯖꯠ ꯂꯥꯎ ꯎꯌꯦꯟꯁꯦ ꯍꯥꯟꯅ ꯊꯥꯗꯒꯦ ꯎꯌꯦꯟꯁꯦ ꯄꯥꯛ ꯄꯥꯛ ꯌꯥꯎꯍꯜꯂꯦ ꯑꯗꯒꯤ ꯌꯥꯏꯄꯟꯁꯤ ꯑꯃꯨꯛ ꯊꯥꯗꯒꯦ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯃꯣꯏ ꯑꯅꯤ ꯊꯥꯗꯈ꯭ꯔꯒ ꯔꯥꯖꯃꯥꯟ ꯃꯔꯨꯋꯣ ꯀꯥꯂꯟꯗ꯭ꯔꯤ ꯈꯔ ꯑꯃꯁꯨ ꯍꯥꯞꯄꯤ ꯈꯥꯃꯦꯟ ꯑꯃꯅꯤ ꯑꯃꯁꯨ ꯍꯥꯞꯆꯜꯂꯤ ꯃꯌꯥꯟ ꯍꯥꯏꯗꯨꯅꯤ ꯊꯥꯛꯁꯦ ꯀꯣꯂꯤ ꯍꯋꯥꯏꯁꯨ ꯍꯥꯞꯄꯤ ꯈꯔ ꯍꯥꯞꯄꯒ ꯑꯃꯨꯛ ꯑꯣꯠꯈꯤꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯕꯁꯦ ꯃꯍꯤꯁꯦ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯃꯩꯗꯨ ꯂꯩꯈꯠꯂꯣ ꯃꯈꯥ ꯊꯪꯕꯗꯨꯅ ꯁꯨꯃꯥꯏꯅ ꯃꯊꯛ ꯑꯃꯨꯛ ꯊꯪꯍꯟꯒꯦ ꯇꯧꯅꯤ ꯃꯩ ꯈꯔ ꯂꯩꯊꯔꯒ ꯑꯗꯨꯝ ꯊꯝꯈꯤꯒꯦ ꯉꯥꯛꯇꯪ ꯄꯠꯊꯍꯟꯈꯤꯒꯦ ꯎꯇꯤ ꯊꯣꯡꯅꯕ ꯎꯌꯥꯟ ꯊꯥꯡꯒꯠꯂꯒꯦ ꯏꯁꯤꯡꯁꯦ ꯍꯩꯔꯒꯦ ꯑꯗꯨꯒ ꯋꯥꯠꯂꯤ ꯈꯔ ꯎꯇꯤꯁꯦ ꯃꯍꯤ ꯏꯪꯉꯤꯉꯩꯗ ꯑꯩꯗꯤ ꯁꯣꯗꯥꯕꯥꯏꯒꯞ ꯊꯥꯛꯆꯜꯂꯒꯦ ꯅꯪꯅ ꯈꯔ ꯑꯣꯠꯁꯜꯂ ꯁꯥꯔꯦ ꯁꯧꯗꯤ ꯁꯧꯒꯠꯂꯛꯇ꯭ꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯪꯒꯜ ꯎꯇꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯆꯦꯡ ꯈꯤꯇꯪꯒ ꯀꯪꯇꯛ ꯈꯤꯇꯪꯒꯁꯨ ꯍꯥꯞꯈꯤꯅꯤ ꯃꯪꯒꯜ ꯈꯛꯇꯪ ꯈꯤꯇꯪꯒ ꯆꯒꯦꯝ ꯈꯤꯇꯪꯒ ꯑꯃ ꯍꯥꯞꯄꯦ ꯑꯩꯅ ꯆꯒꯦꯝ ꯈꯩꯗꯣꯛꯑꯦ ꯆꯥꯛꯁꯦ ꯈꯔ ꯄꯠꯊꯔꯛꯑꯦ ꯑꯗꯣ ꯊꯨꯝꯁꯦ ꯍꯥꯞꯆꯜꯂꯒꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒ ꯑꯃꯨꯛ ꯅꯠꯇ꯭ꯔꯗꯤ ꯅꯞꯁꯜꯂꯦ ꯈꯪꯗꯦ ꯆꯩꯔꯥꯎꯕ ꯍꯥꯏꯁꯦ ꯀꯣꯕꯤ ꯁꯥꯛ ꯑꯃ ꯍꯦꯛꯇ ꯇꯧꯋꯦ ꯃꯁꯤ ꯅꯪꯁꯤꯜꯂꯛꯑꯦ ꯌꯥꯔꯅꯤ ꯑꯃꯨꯛꯇꯪ ꯀꯣꯠꯂꯒ ꯌꯦꯡꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯔꯅꯤ ꯅꯪꯁꯤꯜꯂꯦ ꯊꯥꯡꯗꯔ ꯑꯃꯨꯛ ꯅꯪꯁꯤꯟꯒꯅꯤ ꯑꯗꯨꯁꯦ ꯄꯠꯂꯦꯕꯗꯣ ꯇꯣꯛꯑꯦ ꯊꯥꯡꯊꯔꯒꯦ ꯃꯁꯦ ꯆꯥꯛꯁꯦ ꯃꯨꯜꯂꯦ ꯑꯗꯣ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯜꯂꯒꯦ ꯎꯇꯤꯁꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯥꯏꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯅꯥꯀꯨꯞꯄꯤ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯌꯥꯔꯦ ꯍꯋꯥꯏꯁꯦ ꯀꯥꯏꯕ ꯍꯧꯔꯛꯑꯦꯕ ꯃꯀꯨꯒ ꯂꯣꯏ ꯅꯥꯟꯊꯣꯛꯂꯛꯑꯦ ꯁꯅꯥꯁꯦ ꯍꯥꯏꯐꯦꯠꯇꯪ ꯇꯥꯎꯊꯣꯛꯅꯕ ꯊꯥꯎ ꯈꯔ ꯍꯩꯔꯒꯦ ꯁꯅꯥꯁꯦ ꯇꯥꯎꯊꯣꯛꯀꯗꯧꯔꯦ ꯏꯁꯤꯡꯁꯤꯅ ꯇꯥꯎꯊꯣꯛꯑꯣꯗꯅ ꯑꯗꯨꯃꯥꯏꯅ ꯑꯣꯠꯂꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯑꯣꯟꯊꯣꯛ ꯌꯥꯔꯅꯤ ꯅꯪ ꯑꯃꯨꯛ ꯈꯅꯥꯎ ꯑꯣꯟꯊꯣꯛꯑꯒ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯆꯦꯠꯊꯧ ꯑꯃꯨꯛ ꯆꯦꯠꯊꯧ ꯊꯥꯎ ꯇꯥꯍꯧꯅꯕꯀꯣ ꯐꯖꯔꯤ ꯃꯁꯛ ꯐꯖꯔꯦ ꯁꯅꯥꯁꯤ ꯌꯦꯡꯕꯗ ꯎꯇꯤꯁꯤ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯃꯨꯜꯂꯛꯑꯦ ꯎꯇꯤꯁꯦ ꯃꯨꯜꯂꯛꯑꯕꯅꯤꯅ ꯃꯅꯤꯡꯗ ꯈꯖꯤꯛ ꯐꯥꯖꯤꯟꯒꯦ ꯇꯧꯔꯦ ꯁꯣꯛ ꯇꯧꯁꯜꯂꯅꯤ ꯁꯅꯥꯁꯤ ꯇꯥꯎ ꯂꯣꯏꯔꯦ ꯌꯥꯔꯦ ꯁꯅꯥ ꯇꯥꯎꯕ ꯂꯣꯏꯔꯦ ꯁꯤꯅ ꯑꯔꯣꯏꯕꯅꯤ ꯎꯇꯤꯁꯦ ꯃꯨꯜꯂꯦ ꯁꯣꯛꯁꯦ ꯁꯤꯗ ꯄꯨꯂꯞ ꯏꯔꯣꯝꯕꯒꯤꯅꯦ ꯇꯧꯔꯦ ꯁꯣꯛꯁꯦ ꯁꯨꯃꯥꯏꯅ ꯀꯜꯂꯒ ꯁꯤꯗ ꯑꯣꯏꯅ ꯈꯔ ꯍꯩꯖꯤꯜꯂꯒꯦ ꯌꯥꯅꯤ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯊꯥꯡꯊꯔꯅꯤ ꯂꯣꯏꯅ ꯃꯪꯒꯟꯁꯦ ꯕꯔ ꯄꯠꯈ꯭ꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯂꯣꯏꯔꯦ ꯃꯩ ꯃꯨꯠꯊꯠꯂꯒꯦ ꯁꯅꯥ ꯊꯣꯡꯅꯕ ꯁꯤ ꯊꯥꯡꯒꯠꯂꯒꯦ ꯃꯤꯅ ꯉꯧꯒꯦ ꯉꯁꯥꯏꯁꯨ ꯔꯤꯐꯥꯏꯟꯗ ꯇꯥꯎꯔꯦ ꯇꯦꯖꯄꯥꯠ ꯃꯅꯥ ꯊꯥꯗꯔꯒꯦ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯑꯗꯩ ꯖꯤꯔꯥ ꯑꯅꯤꯃꯨꯛꯇꯪ ꯊꯥꯗꯒꯦ ꯁꯅꯥ ꯊꯣꯡꯕꯩꯅꯤꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯟꯅ ꯈꯔ ꯉꯧꯔꯒꯦ ꯁꯅꯥ ꯇꯥꯎ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯊꯣꯡꯕ ꯑꯃꯨꯛ ꯇꯧꯊꯔꯛꯑꯒꯦꯕ ꯃꯄꯥꯛꯁꯤꯗ ꯌꯥꯝ ꯆꯣꯡꯉꯦ ꯅꯥꯀꯨꯞꯄꯤꯁꯤ ꯀꯩꯗꯧꯕ ꯇꯤꯜꯍꯧ ꯈꯔ ꯑꯃꯨꯛ ꯉꯧꯔꯒꯦ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯟꯒꯦ
ขนาดที่อย่างกินคล้ายในรายการแต่ตัวเองก็มันเป็นเขาอย่างหันเดี๋ยวที่มันจะมาหักก็เลยเนี่ยทางที่มันจะทำปัดผ้าโบมาอย่างนี้มาสูkita nggak mencapai lagi, mau pulang dah lah yang, mau untuk kita mencapai lagi, ya, mau kita, aku mainkan kayak yang khác ya, mau itu, yang kan samin ni, ya, ini kalau si loin toy deh, kami sih mereka jadi sanggup jadi masih apa ke tôi sang nguồn thái bàn bây giờ mình phải học đó cái gì mình cũng quật ghé hát sau rồi đấy sang nguồn mình sẽ ăn á sang nào thì học rất là masih sana juga iya tahu paham banget kan anang guys paham sungguh 이제 닭 잘라 노래 양이 파리곰 닭 잘라가 뭐 잘라게 파리곰 닭 잘라 뭐 잘라 rồi chắc rồi đấy mà bạn đã thả động nó bà sẽ hấp vào hầu là cái trang gì ưu tiên sẽ hàn hấp vào cái lại cái thả động nó sẽ xem này ông được hấp cái đi luôn mà nó sẽ hấp vào cái đó này nữa đi luôn bà hấp cái cô bị sao mà hấp vào cái cô bị sao nó sẽ hấp vào sẽ hấp cái có kita hấp cái gì khá là thà cái đấy ngoài thì yên người ở đó 신주 하빠게 라이기지 신주 수대야 다는 소리니 레바 하와이도 수로가 오이나 하베 마이엔 좀 푸르마 하빠게 세 마이엔 윈 거래 아미라 신바 아톰바 통거지마 하빠게 사이다 하빠게 스납비 사나 통거지는 스다 하빠게 rồi đấy, giờ hấp rồi đấy mà bạn đã thả thuốc nó vào ống tàu rồi kia. ở đây bà khá ta cắt bay đi, ở đây này, lấy giờ bà khá cắt lên, cái ngô la mà phụ lên lấy giờ ta lúc la yết bây giờ bà la bôi ao lắm đó, ở đây ta lúc la chỉ khá bị, đó, đó. Wah anak-anak ya bibir anak ini.